Ahan Badamaru Bepau, Cookie Hostess Tara Mari take the Kaidana, Tado Krabamatung Naga Micham Taro Asiba Chang or in a pancre. Kodlai Piper Singe take the Lake Hidraba, Haugin Lobumgi, Asiba Chang Kang Popi the Purakre, shut down Chatakre. Rebel Singh training Pirubagi Maralda Paraba Foreign National Taretki voice sample loan by NIA quota Haizakre. Prime Minister Modi na chair laudana New Delhi da NDA gi meeting pangthokre chaukat thorangi matangda khanakre. Amadi State BJP President Sharda Devi Lamba Yaudana Rajya Sabha gi MP oina khalaba yana leire. Karimjari ISCOM News Miang Tabir Pum Namapu Aham Maktada Suraj Khongban Tabam Nataram Nokcheri Hauzek Mapung Oiba Pau Mamangi Me Thagi Tang Tara Hundoida Kang Popi District Laylon Wi-Fi Dagi Fadana Pu Kraga Ngasi Pauba Makogi Langla Langzil Kangdana Lerekiba Naga Micham Taruk Asi Bhakjang Oina Ngasi State Amadi Central Force Ki Apun Bakangbu Amana Thiba Humbagi Thabak Chathabada Tengnera Kre Official gi sources Singi Matung Inna Thiba Humbagi Thabak Asi Manipur Police CRPF Amadi Assam Rifles ki personnel Chamri ga Yangkai gi Apunba Kangbu Amana Sniper Dog Unit Sing Amadi Forensic Expert Team Singaloinana Chaurakna Pung Kunmari Rom Chup na Thiba Humbagi Thabak Chatharak Labamatung Asiba Hakchang Sing Adu Pangbangam Kibani Police Tagi Pangba Pau Amagi Batung Inna Mioi Sing Asigi Mihat Kamari Lainana Legal Formalities Singaloinana Makhata na Thizinbagi Thabak Sing Haukre Haire Panba Yabadi Ngarang Dagi Hona Chatharak Kiba Pung Kunmari Operation Asi Ngarang United Naga Council UNC Amadi Masiga Chatmin Nariba CSO Singeliching Makhada Naga Village Guard Singna Numit Kuntarukni Hazinduna Thamluraba Kuki Micham Tara Mariadu Thadok Tuna Senapati District Administration da Sinakraba Matungdani Hiram Masigi Matangda Ngarang UNC gi Maike Dagi Ngarang Thadora Kiba Chirolamada Haujek Thokliba ethnic conflict asida Phazin Kibadagi Thiba Khangdana Leiriba Naga Singh Panghangani Haina India government amasung Manipur government na Thazaba Pirakiba amasung Kuki militant group Singa Su agreement Sing Taunabagi Matung Inna Su gi ground rules Sing Ningthina Ngak Chana Hangani Haina Thazaba Pirakpadagi Phazinduna Thamluraba Kuki Kunja Tara Mari Thadolaki Bani Hairi UNC ki Matung Inna Phazinduna Thamliba Singbu Thadorak Nabagi Warebasi Baptist World Community Naga Church Sing Naga Tribe Amadi Organization Sing na Apil Tarakpa Loinana Union Home Minister Ramishana Nagaland Chief Minister Nefirioda Phazinduna Thamliba Naga Sing Mari Makhong Thinaba Makhoibu Phabada Chenaba Sing Khangdoktuna Legal Action Lakhat Kani Haibagi Thazaba Pirakpadagi ni Hairi Mari Makong Kangdana Lairiba Sing Tek the Kaidana Thadok Hangani Haina Manipur government na Apil Tarakpa Makhoi Kadai the Lay Haiba Kangdok Naba Operation Chatagani Chenaba Sing Phagani Amasung Sugi ground rules Sing Ningthina Chana Hangani Amadi Makhoi camp Sing rationalization Amadi relocate Togani Haina Thazaba Piraki Hairi UNC gi Cherola Sigi Matung Inna Manipur government na Tha Sigi Tang Tareta UNC da Mari Makong Kangdana Lairiba Natraga Phazinduna Lairiba Singi Langla Langjin Khanghanaba Lokhat Payaba Thabak Sing Lokhat Li Amasung Pung Nifu Nipalgi Manungda Thiba Khangdana Lairiba Sing Thidoknaba Miyam da Sinagani Haina Su Khanghalaki Hairi Maikai Kayadagi Thazaba Pirakhiba Sidagi Lokhat Payaba Thabak Sing Lokhat Laba Matungda Ngarang Nungthil Pung Mari Rom Tarakpada Kuki Tara Mari Tek the Kaidana Thadokibani Haina Fongdokiba Laikhrabani
Tamenglong district ki Tamai police station konba Imphal Tamenglong lambi gi Lansan kuki khulmayada low suduna leba kuki khunja singda masak khangdaba khulai paiba group singna ngarang ayuk pung tara mathoi makhairum tarakpada nomai kapsin dona chathekiba attack ta laikhidraba Haukhogin alias Haugin Lobum chahi yangkai manga gi thawa yawdraba hakjang Kangpokpi district hospital da post mortem gi damak purakhibaga loinena district asida leiriba kuki singi civil society organization singna ngasi ayuk angan badagi hauduna Kangpokpi district pumbada total shutdown chathaba hokre hairi Tamenglong district ki Lasan kuki khuldagi Haukhogin Lobum gi thawa yawdraba hakjang adu Lasan khuldagi khunja singna Kangpokpi district hospital gi morgta post mortem taunabagi damak ngasi ayuk angan bapung amarom tarakpada akanba security arrangement ga loinana purakhibani hairi laikhidraba Haukhogin gi post mortem pangthokadoriba Kangpokpi district hospital gi morgta ngasi district asigi masing yamlaba kuki jau miyam ga loinana kuki NP Manipur Committee on Tribal Unity gi Thaumi Singh okibaga loinana mihat asigi mayokta ngasi ayuk angan badagi hauna khudakta gi Kangpokpi district pumbada laikhidraba asigi aroiba mathau mangam pangthokpa loidriba phauba shutdown lauthokhibaga loinana district asida leiriba mahiloisang sing business establishment sing office sing thonglona ki amadi essential services sing amadi lambida gari chatpadi yahan ki hairi amaromda laikhidraba Haukhogin Lobum gi aroiba mathau mangam karamba mafamda pangthokani haiba chapchaba arepa leitri adubu mihat asiga mari leinana tongan ba kuki civil society organization gi akan mamongda condemn tawnar kibaga loinana mihat asi ningthina thigatuna chenari ba masak khangdoktuna logi matung ina chairak pigadabani haina dabi sing tawnarakli Chahi asigi March ki tang tara humdoida US ke citizen ama yauna Ukrainian taruk Mizoram phauduna Myanmar da chatuna lebak asida operate tawriba rebel singda military training pirubagi maral singda India gi mafam tongan badagi phauduna investigation sing chathariba sigi mari leinana National Investigating Agency NIA na Patiala House Court ki Sharma Special NIA Judge Prashant da Bharatiya Nagrik Suraksha Sanhita BNS SK Section 349 gi makhada foreign national singa sigi voice sample lobagi ayaba pibinaba haijakre NIA na haiba foreigner target asigi mathakta unlawful activities prevention act UAPA gi makhada chahi asigi March ki tang tara humdoida Ministry of Home Affairs ke direction gi matung ina case sing register tawkhibani NIA gi prayer asi foreigners sing gi mathakta paliba case asigi evidence oina electronic link sing thamba ngamnabagi damak Central Forensic Science Laboratory ge khuthangda forensic examination tawnabagi damak tani hairi foreigners sing asigi mathakta NIA na foreigners sing asi tourist visa India da laklaba matung Mizoram state ta chatuna darkar oiba permit sing yaudana ain kaina Myanmar rom da changsinduna Myanmar gi military regime ge mathakta Lal Horiba ethnic group sing the drone warfare, drone operation, assembly amasung jamming sing training piki haina maral siri. NIA gi application asiga mari lainena special NIA court na accused oiriba foreign national singi council sing the notice issue tawkibaga loinena court asida chathariba hearing asigi mathang thokpa tarik July gi tang anida reply pirak number direction pikre hairi. NIA na court asida tharakhiba application asi UAPA gi makhada agency asida piramba statutory investigation tawbagi matamasi numit maudra nidagi numit chamaga marfuda sangdokhraba matung dani hairi NIA na chathariba investigation ase criminal conspiracy yamna hakchi liamadi pan India amasung transnational singa mari leini hairi hauzik NIA gi custody da investigation taunabagi damak thamliba foreign national singa de US ke citizen Matthew Aaron Van Dyke amasung Ukrainian national taruk Hurba Petro Silviek Taras Ivan Sukmanovsky Stephen Kip Marian Honcharuk Maxim amasung Kaminsky Victor Singni
Prime Minister Narendra Modi na luchingba lengak pairiba National Democratic Alliance NDA lengaki chahi tara nithoi mapung pharakpagi thoram ngasi New Delhi gi Bharat Mandapta pangthokhebaga loinana center na paikhalakliba development program infrastructure program sing lebag asibu manglomda pukhatnabagi damakta Modi gi lengakna thamliba miyeng sing gi matangda maru oina khanaki hairi mifam asi saru gyanabagi damak Chief Minister Yumnam Khemchan ngarang numidang wairam Delhi gi damak Imphal Hadoki ngasi pangthokhiba mifam asi Prime Minister Narendra Modi na chair lauduna NDA na lengak pairiba state kunithoi gi Chief Minister Singh Deputy Chief Minister Singh Senior Minister Singh susarugya ki mifam asi da BJP gi luchingba Singh gi maraktagi Union Minister Singh maruina Amit Shah Rajnath Singh JP Nadda Sibraj Singh Chauhan sarugya ki haina official gi ba paw amna phongdorakle mifam asi da center amasung state lengak anigi marakta miyam gi punsi mahingbu laina hingnanaba amadi miyamgi yaifanaba kari karamba thaurangsing paikhatlakpa hena afaba maikaida chatpa yagani haibagi matangda khananena ki lakliba inkumja lising ani nifu tareta lebak asibu bikshit Bharat haibadi chaukhatpa lebak ama ohenanabagi pandamda thamliba asibu mai pakna changsinabagi damakta kari karamba thaurangsing semdok semjin tawba yabage haibagi matangda su khanaki hairi ngasi pangthokhiba NDA gi mifam asigi matung tarakpada thasigi tang tara mathoida Niti Ayog ki tara mathoi suba Governing Council gi mifam amadasu Prime Minister Narendra Modi na chair lauduna pangthok lagani hairi mifam asida su state asigi Chief Minister Yumnam Khemchan yauna lebak asigi tungan ba state singi Chief Minister Singh amadi Lieutenant Governor Singh su saru yabaga loinana national amadi state level gi oiba development policy kaya su khanaragani hairi panba yai hauki bachehi lising ani tara marigi Megi tangkun tarukta Narendra Modi lebak asigi Prime Minister oikibani makha tana inkumja lising ani tara mapalda amuk hanna Prime Minister oina khallaba matung haukiba lising ani kunmarida lebak asigi ahumlak suba term gi oina Prime Minister oiraga lakli amaromda Prime Minister Narendra Modi gi lengak asina chahi tara ni thoi mapung phabagi thoramasida state asida su party gi office thambal sanglen yauna party asigi MLA singna magi assembly constituency singda pangthokna ki Manipur gi ama khakta ngairba Rajya Sabha MP sidasigi damak election pangthok nabagi nomination paper file tawbagi matam tha asigi tangtara Nepal da loi khibaga loinana sidasigi damak BJP Manipur gi president oriba adhikari mayum Sharda Devi khaktana election asigi mirep che tha asigi tang Nepal da Manipur Legislative Assembly gi secretary Rohit Sapam da pishin khibamadi election asigi nomination paper scrutiny ngarang assembly secretary na pangthok khibaga loinana Sharda Devi na pisilak khiba mirep che ajuda asoi angam yaudre haina lauthokhiba sina mikhalasida lamba yaudana Sharda Devi na soidana mai paklagani hairi Kim Gangtena state asidagi upper house ta MP oina thakraba matung Sharda Devi na state asigi ani suba Rajya Sabha gi nupi MP oragani hairi Imphal East District ke Brahmapur New Tumbuthong da leibi adhikari mayum Sharda Devi asi Yashowanta Sharma gi loinibini Mahagna Rajya Sabha gi seat asigi damak nomination file tawkiba sida Congress tagi candidate ama phauba nomination file taruktabana maram oiraga mahag MP gi seat asi phanglagani haibigi achoba thajabadu leikhibani hairi Sharda Devi na Manipur dagi Rajya Sabha gi MP oigadoriba si hauzik Rajya Sabha gi MP oriba Maharaj Sana Jauba leisembagi MP oibagi matamasi tha asigi tangkun mathoida loiragadabana maram oiraga Sharda Devi na mahut singadoribani hairi Manipur Union Territory yauna atei singi oina Rajya Sabha gi seat election gi notification asi Election Commission of India na official oina thoktuna election asi tha asigi tangtara Nepal da pangthokna ba semba saba hokre Manipur gi oina ECI na thokliba Rajya Sabha gi election notification asi state asigi assembly gi seat humpu leibagi manungda tadubi amasung thanlon assembly constituency singi representative sing lekhidabana maram oiraga state asigi oina assembly seat asi yankhai Nepal leiri masigi manungda BJP na MLA kuntraga taruk leiduna
ख्वाइदगी याम्बा MLA मसिंग लेबा पार्टी ओइरी मसिगी मथंगदा MLA तरुक लेदुना नेशनल पीपल्स पार्टी NPP अनि सुबदा लेरी नागा पीपल्स फ्रंट NPF अमसुंग कांग्रेस की MLA मंगा कुकी पीपल्स अलायंस KPA की MLA अनि जनता दल यूनाइटेड अमसुंग इंडिपेंडेंट MLA अनि लेदुना मणिपुर लेजिस्लेटिव असेंबली असिगी मसक ताकली NPP Teralai dissolved Taukibaga Loina People's Democratic Alliance ta merge Taukre Party Sige Working Committee na Yetnaba Laitana Yumnam Joy Kumarbu President Amadi L Set na Working President Oina Thau Punaba Khankre Hai Hiramasiga Mari Lainana Ngasi Uripok Naurem Thongda Leba Yumnam Keso Community Hall Building the Pangthokiba Paugi Mifamamada Party Sige Working President L Set na Hai Lamdam Masida Hauzik Oriba Fiba Masida Kuki Amadi India Lenga Kapunsinduna Lamdam Masigi Yellow Furup Oriba, Naga Singa, Maitei Singa, Tantok Naba Hotnari, Madamaduna Yellow Mi Oriba, Naga Madi Maitei Amata Oina, Punsindaba Yadre, Haiba Wakalona Sina, Mang Taraga, NPP, Teralai Hariba, Party Asi, PDA merge Togduna Punna Chatmina Naba, Warip Asi Lokivani, Maruina BJP, Congress Amadi, NPP na, Manipurda Lengak Pairabasu, High Commandi, Manipurda Gipirak Pahaibasi, Oitokloi, Makoi Singasi, Center Ge. Yaka ngaiduna thabak adumak tawrakani haibasini loinana NPF na lamdam masigi lengak Pairak Labasu High Commandasi Kohima na Oigani Amadi NPP na Pairagana High Commandasi Meghalaya na Oigani Haiba Party Singasina Lamdam Masida Lengak Pairak Pamatamda High Commandasi Mapal Lamda Adumak Oiraga Legadori Madamaduna High Command Ge Culture Asi Thadok Laga Ikoigi Iram Damasigi Oiba Regional Party Amana Lengak Pairagadi Kanagisu Mikha Pondana Ning Tamna Warip Lobasu Ngamgani Amadi Central Leaders Sengi Yaka Yengdasu Yaragani Loinana Naga Amadi Maitei Hariba Yellow Furup Ani Asi Punsinduna Iram Damasigi Lengak Chukli Pairagadi Deligi Yathang Makhada Kaidong Nungda Tabaksu Tawrakloi Hainasu Mahakna Fongdokli Madam di Kugiga India government ga punre aduga Naga committee putan thong na dobre Kujigi Naga ga committee pun da bayati Manipur da lairiba sarkar paribsi Congress na pairabasu BJP na pairabasu NDP na pairabasu NDF na pairabasu High command di ekoi Manipur da laiti NDP na panba darabji NDF na panba daragi High Command Jai Kohimani NDP na panba daragi High Command Jai Shillong Ade National Party na Palabdi Party si High Command di Pilini Ekoi Jingmi Dami Ani Naka Gamete si Purlaga Regional Party Amada Ekoi government by na Batausi Manipur Police amasung Central Security Forces singna state asigi tongan mamafam singda chathakiba counter insurgency operation singda ain na thinkraba lalholu ki kadar ani phaba ngamkiba galonina diffuse tawraba hand grenade humpu scrap dealer da yona bahona rambadagi phaba ngamkhre hairi police ki pauna hai nupi ahum Hazara Bibi Chahi Humpu, Ibem Chahi Kuntraga Nipal Amasung, Imem Chahi Yankai Sing Asina, diffused Toraba Masing Yamlaba, Pokhaiba Portlam Sing Yonana Bahona Rabra Haibagi, Chingnaba Labadagi, Police Ki, Team Amana Makoi Sing Asi, Imphal West District, Chingamaka Purama Kongdagi, Pabangam Kibani Hairi, Hairi Banupi Sing Asina Puduna Lagba Puna kilogram, Kunlom Lumba Portlam Sing Yauba, Bora Kawadu, Singzame Police Amasung Forensic Expert Singalonana, Hangdoktuna Yengba Tamda diffuse tawraba hand grenade humpu yaramba thengnara kibani hairi phagat laba hand grenade singadu detonator singamadi pokhai hanbada mateng pangba potlam sing lokhat lamba thengna ki hairi security forces singna technical district ke more police na konba border pillar number 76 da chathakiba search operation amada aina thingraba lalholuk kanglai yawal kanaluk KYKL gi